Hi, mayam, masi kaino khangaba. Masi khoi Alexa gi Echo Dot haiduni. Masi gi kanaba kaino haibasi mayam tang khangminasi. Masi khoi aigi YouTube channel asida masi maramda kitang taksage ado mayam na ibnu sibina subscribe to you, like to view. Atungda aigi video mayam da yengba phangnaba aina masi mayam khomda da takdoribasi masi angang singi amadi ahan singi orasu yam kanaba poni aduna khoi masi maramda tang khangminasi. Echo Dot na sida box sida thare adagi company gi mai information amadi mai kai support toge bluetooth mayam sida wifi loin thare paraga am khangani ado hoi yengasi manungda kai yauge haibasi amu yengasi manungda hausi hakbu matamda hausi mai Alexa gi speaker am leire adagi mai booklet am leire booklet sida loin ire sida kamai install tawani kai mai button sing gi maram loin tae adugo matungda masi amu kai yauri haibasi amu yengasi makhada amu yenga matamda aikoina sida mai ji charger ni charger 15 watt haina thai adai atai magi output kyam oiba input kyam oiba sida information dum khangani adagi mai mari si tamtang tingtho yengji mai mari si meter amagumba put ahum gumba sangwada male adu masi dum yam sangwada nete put ahum gumba sangwada male adu hoji Alexa ni mai akoi bada nguruna jali mana leisina mai speaker ni aduga masida socket hinbam ani habdi mai amasung sound gi ani yaure adagi akoi basi speaker ni mai kai mari makta speaker ngaktani aduga mathak sina khoi gi volume up down adagi mute adagi reset button se lo yaure seida namaga loi khoi dum sana basu yai anta hayeng voice command am to holasu yai volume hengkalo volume taptharo na sinna voice command to yai anta manual oina khoi namaga dum seida dum khoi function to yai khoi amu masi app amu happa amu yengasi phone dagi aigi di phone da app si hanana magi non happe ani happa mi matungda masi khoi gi Amazon gi account da masi khoi anta login tawdabani login tawra matungda mai gi phone harakpa magi taw habadu matungina khoi tawdabani adai matungda masi download tawra matung install tawra matungda khoi phone ga hojiki kano jiga Alexa jiga khoi pair sembagi tangai phadam lei masi pair sembagi dokta khoina mai software gi add device na adoida changani add device changaga khoina mathak corner gi da khoi gi kano plus sign namgani plus sign thama matungda khoina pami add tawningi ji karma device no haibaji khoina thiba tamda khoina khoi pamasi Amazon Echo Dot ramani Amazon Echo ni na khoi Amazon Echo ji khallani Amazon Echo ji khalla matungda khoi masi khoi karma company gi no haibado khoina amai version do yenga magi symbol do yenga khoi namani namatungda magi phone siga maga pairing sembagi mai kan semo tan magi language hangkani language matungda language khalla matungda location adigi mathang mai hakko dungina khoi tawbirani aroi bada phone siga maga phone naba khoi magi network hangkani network se wifi network hangkani khoi phone gi oigera yumgi tungan wifi oigera ni ya khoi agidi phone ki hotspot ki maming duga mai ngi passport tuga adum hape aduga mai ngakang thamatangda moin hi pair tawnarakani pair tawra matungda ki hek madu pair tawra success oigre success oigre matungda masi function adum tawba yare saida khoina tawdoi si any khoina voice command da tv thaba mai muthatpa fan thaba wifi ko support tawba potpo taragadi isai khongba adagi nimak loina sida loi yare to masi khoi try tawra amtang yengminasi kumai mai tawge haibado khoi amung yengasi aigi tv asi on tawraga Alexa turn on tv. Okay. Alexa increase volume by 21. Okay. Alexa decrease volume by 21. Okay. Hauji amuk AC mu on tawra yengasi khoi masi yabra yadabra haiduna amu yengasi Alexa turn on AC. Okay. Alexa turn off AC. Okay.
ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯂꯥꯏꯠ ꯑꯁꯤ ꯃꯨꯊꯠꯂ ꯌꯦꯡꯁꯤ ꯑꯦꯂꯦꯛꯁꯥ ꯇꯔꯟ ꯑꯣꯐ ꯂꯥꯏꯠ Okay. ꯑꯗꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯑꯦꯂꯦꯛꯁꯥ ꯇꯔꯟ ꯑꯣꯟ ꯂꯥꯏꯠ Okay. ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯗꯨꯝ ꯀꯥꯟꯅꯕ ꯂꯣꯏ ꯌꯥꯏ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯂꯦꯛꯁꯥꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯤ ꯇꯤꯚꯤ ꯊꯥꯒꯠꯄꯕꯨ ꯑꯣꯏꯔꯣ ꯑꯦꯁꯤ ꯊꯥꯒꯠꯄꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯏꯁꯩ ꯈꯣꯡꯕꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯋꯥꯏ ꯐꯥꯏ ꯀꯩꯅꯣ ꯌꯥꯎꯕ ꯐꯦꯟꯕꯨ ꯑꯣꯏꯔꯣ ꯕꯜꯕꯄꯨ ꯑꯣꯏꯔꯣ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯃꯥꯔꯠ ꯍꯣꯝ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯑꯦꯂꯦꯛꯁꯥ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯖꯤ ꯀꯦ ꯍꯪꯕꯕꯨ ꯑꯣꯏꯔꯣ ꯀꯔꯤ ꯑꯦꯅꯤ ꯃꯉꯣꯟꯗ ꯀꯣꯏꯁꯟ ꯍꯪꯕꯁꯤ ꯂꯣꯏ ꯍꯥꯏꯔꯛꯀꯅꯤ ꯋꯦꯗꯔꯒꯤ ꯑꯣꯏꯔꯣ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯖꯤ ꯀꯦꯒꯤ ꯀꯣꯏꯁꯟꯁꯤꯡ ꯑꯗꯒꯤ ꯑꯍꯟꯁꯤꯡꯅ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯕ ꯁꯔꯁ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯦꯂꯦꯛꯁꯥꯗ ꯍꯪꯉꯒ ꯃꯥꯅ ꯂꯣꯏꯅ ꯄꯥꯎ ꯄꯤꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯈꯪꯍꯜꯂꯛꯀꯅꯤ ꯃꯁꯤꯅꯤ ꯑꯦꯂꯦꯛꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯃꯨꯛꯇꯪ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯇꯥꯛꯏꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯊꯤꯔꯒ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯃꯁꯤ ꯂꯣꯏ ꯐꯪꯉꯕꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯁꯤꯒꯤ ꯑꯦꯂꯦꯛꯁꯥ ꯑꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯄꯣꯠꯅꯤ ꯍꯥꯏꯕꯁꯤ ꯀꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯔꯤ ꯑꯩ ꯆꯦꯅꯦꯜ ꯑꯁꯤ ꯃꯌꯥꯝ ꯀꯝꯗꯧꯕꯤꯕꯒꯦ ꯃꯌꯥꯝ ꯀꯃꯦꯟ ꯄꯤꯕ ꯀꯧꯕꯤꯒꯅꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ